ngasi phongkiba tongan Manipuri sifungsing amasum thokiba thawdo wathoksingdagi maruoiba ipausing miyamna thamjagi ahanbada panam pausidagi lukusaraga singmi singbu usit thawoidabugum sakot thawrangna phagi torapa si yaningde TAKL Tampak ama hekta da suba loidriba development work ama bu loide haijinduna board thesin bahai bisi yagadra singmi singbu usit thawoidabugum sakot thawrangna phagi tawo si yaningde Punggir Kendra gi manungda PMJSY na ngasi phawda mapung phana pangthokpa thaba mata puthoro lairabati manapige loidana Kendra asigi manungda haujik sema luisindana lairiba lambi sing Christmas mamang phawda mapung phana sema luisingadabane natrabati akan makhongjang sangsilagani haina Southern Tangkol Student Unions TAKL na phungdorakli ngasi Manipur Press Club ta pangthokiba pawmising unaba ma da union asigi president Yarsuiso akasung hai Punggir Kendra gi manungsana leiba yengang pokpi bazar gi sadong phawba madi kangkumdagina wangli phawbagi lambi ningthina sema luisindabagi mathakta yengang pokpi bazar dagina sadong phawbagi lambi paringda semgadaba kalbat kungani thoi amasu semduna lerakibane masigi matangda tha asigi anida student union na media da phongdokhibagi pakumoina mari leinaba department chief engineer na hariba lambi singasi semba luisindabagi maram COVID-19 laina lasat amadi state asigi hojik tholiba irang asinani haina phongdorakpa sima angakpa phawi Thabak suba luisindaba oirabadi karigi board lambi sema loire haina thesilibano contractor singda natana chief engineer sakot khongthangi lengang kaithaba sanpam sing haina thokpada yaurabra haina miyamna singnaba phawre loinana haidi lambi ani sida natana kendra sigi manungda PMJSY phase taraga mathoi package number MN 09158 tangkhul hundung lamkhai L029 digi nongdam phawgi kilometer 15.25 sangba amadi package number MN09174 Sikibung L032 dagi Laupong phawgi kilometer kun sang balambi sisu hard soil mathakta koilas khara tairaga thabak luisile haina notice tokpa silewak thibani asumna tampaki mapam singda suba loidaba development work amasu suba loire haiduna board ta thesin ba si yagadra singmi singbu usit hoidabugum sakot khongthangi thabak thoram singda phagi tawbasi yaningdaki Magna makhatana hai ngasi phawbra Punggir Kendra gi manungda PMJSY mapung phana pangthokpa thabak amata puthoro lairabadi manapigi suba luisindana lairiba thabak singasi Christmas mamang phawda mapung phana luisinbigadabani natrabadi akan makhongjang changsilakani lainga amadi mari lainaba minister singasu hiramasigi matangna tumina laisinba yaroi PMJSY gi makhara package kaithaduna paikharliba lambi singasi sembagi thabak singasi matangda miyeng sangnaba RTI thaba laikhre hainasu pau sida makhatana su phungdorakli makasa tarak poina to pamarueba pau khran napsagi seng thani phangduna lairiba sigi maram thidok minasi MLA Jokisan Tha taru helab irang sina maram oidun state asigi miyam kham thengna wana ringai serakta National Food Security Act napsagi makhada lemna piba seng thani phangandana lairiba sikarigi no haibadu thidok minasi ansamna Imphal Dimapur highway da sathariba economic blockade asi humanitarian ground khudakta handok pi hoina thangmaiban kendra gi MLA khumaksam Jokisan apel torakli MLA sigi khoya thongda leiba yumna ngasi pawmising unaba mada case Jokisan hai Prime Minister Narendra Modi na laiba asida lairiba laita laira singi yengduna napsagi seng sahi manga amamuk lemna miyamna phangangani haiba wap nungaiba phawi afaba thabakti phai adum khaigani state asida COVID-19 pandemic na maram oiraga warubadagi safarakpada me ahumdagi hauduna state asida satharakliba kuki amadi mite ani gi conflict asina awabi saithinga miyamna amuk pirakli Supam nompham khangdana nomagi sara thibada awab oiriba sera sida napsagi seng September amadi October thagi haujuk phawba pitokdana lairi miyamgi mihut ama oina Cap NPD gi director Aoiba Sirol ama pisenduna tha ani sigi seng athubada pinaba khanba lekre athubada pirakani haibigi thajaba salai haujuk phawbi oina tha ani sigi seng kari maram gi pitoktribano haiba madi leinaba authority dagi wakum piba ngamdana leiriba si lamdam sigi ireibak iramdam amadi phurupcha singbu nungsiba singna miyamna saningai thaningai khangdana leiriba si yengnaga maram thidok minasi magna makhatana hai ansamna internet hangdu u haiba demand Imphal Dimapur lambi national highway sibu matam kaktuna economic blockade tawbigi khongjang sangsilakliba si miyamgi awawa khangna khudakta handokpiu tha taru herabi state asig irang ase luisinba haibisi mipum khudimaki apamani se minister na state asida hanagum ingta pahanjilangna ba lepa leitana honari
Internet thingliba si lamdam si thokliba irang si laksinana bo honabani haibsi khangminasi Internet ban tawudagi highway economic blockade tawuna miyamda hena saithing piri wanaraba matamsida ansamna highway economic blockade tawriba si handopiyo Amaramda SDPO singtham anan hatpada sienaba sing masa khangle haina security advisor Kuldip Singhana thamki buap madu laiba sigi singthani oiba intelligence amadi force naraga atubara phabiyo international elements sing phaduna yadi haiba ma khangan si haikenasu pawsida suma khatana palakli Amaramdana laumi singna mapung oiba thaudang lawduna miyamgi puksak thaktabi yadi ke Devadatta Isterasida thoklibi irang sikramba matamda loigani haiba khangmangamdri phibam asida laumi singna mapung oiba thaudang lawraga singnaba kya leirabasu lamdam asigi miyamgi puksak thaktabi yadi haina Horticulture and Soil Conservation Department ki Additional Director su oiriba MoMA ki Project Director ke Devadatta Sharmana phongdokre Manipur Organic Mission Agency MoMA Department of Horticulture and Soil Conservation sinduna Sanjan thongda leiba Directorate asigi conference holder Beekeeping for Sustainable Organic and Natural Farming haiba thimda numit humni sumna sathagadaba training program hawdokpaga mari leina phongdokibani Magna Hai Horticulture and Soil Conservation Department ki miyeng makhara satminariba farmers producer company amadi organic farmers sing weba training kya ama pangthokpa ngamkre beekeeping ki weba training program ama ngasi pangthokliba sin anmani department na beekeeping asida maru oina miyeng ama thamlakliba si lawmi ama oina khoi gi maru haibisi yam chawi khoi loiba lawmi amana magna puthokliba puthok sing adu khoi loidaba lawmi amadigi sada kunnagi nifu fawa hengat han mangami masigi matakta hausiki matamda khohi gi demand yam hengalakri khoi loibigi sinpamda mai pakna sangsin ba lawmi amana iwa wadana senthok liba masa maromdam lepsaba lawmi ama oiba ngami haikenasu pausita su palakli amaromdan asam amadi manipur lengana mi yengsangduna thingjanbiyo asam gi silchar da leiba Pranabanda Das kauba miwemana iba Manipur Files kauba Lairik asi Assam amadi Manipur lengana miyeng sangduna thingjanbiyo haina Itays Chamber of Commerce Assam gi General Secretary Okram Lalikantana Phudorakli Lairik asina mitay amadi kukiyeni gi irang asigi matangna hena irang thoknaba amadi mitay proof ki mayokta aranba yumpham yawdubu wafam kya ama iduna phonglakpada nungnangba phongdokli Assam gi Kasar Office ta lup asigi thawmi singa amadi lising Zeribam Manipur ki thawmi singa punna saruk yadana pangthokiba pawgi mipam amada o Lakhi Kantana makhatana haihibada hauju Manipur mite amadi kuki furup ani ki sathariba lana sigi sairasida Pranabanda Das na nakal namada miyeng thamdana yumpham yawdaba aranba wafam kaya marum hapsinduna lairik asi phonglakpa asi yaninde media ki mamangda henjinmagi mawongda phonglakliba lairik asi aibana athubada somthokadabane Lairik asina mitay furup singi mingsa thinaba oina thokaliba si yaning daiki lising ziriba Manipur ki General Secretary L Ranjan Maitaina yumda phamlaga asingba masak khangdana lairik iba haibisi asumbana taiki madugi mahuta mafam aduru satuna asingba du khanglaba matungda lairik atu ibiyo maram aduna lairik asiki aiba Pranabanda dasna miyam khang sengdokadabri natrabadi miyamga puna democratic oiba khongjang kya sangsilaga nainasu phongdoki Loisalak poina tentak ngasi pandam pausagi editorial miyamda thamjage Asengba Yelhoumi singi Aoiba Thouna Phudorak kadra khalli Manipur kanglup furup kunthra gi makhara khunda aduna lei kanglup furup sing sigi tongan ba nat chatnabi leijabaga loinana Bharat ki chana pathap kanglon bu ikai khumnara ngakna sanari asigumba furup kanglup kyana pullaga khunda ba state asina Bharat tindringai de sahi khara haibadi sarona sahi yangkhai mu khara hena British ki makhar ningthau pan ba lenga ki leiba amoirami Manipur British ki makhara leitringai matamda malemgi ningkha tamba lebak kyana maromdom lebak ngaklaga ningkha tamna pan khanongpok Asia ki lebak sing manungda leiba leba ama oiringai gi matamda ngasi gi masing yamlaba kanglu phurup sing asi lairamdabana maramoraga subnagi Yelhoumi singmi tami phurup sa sing haibadi yek salai leiba phurup kharaga loinana maidingu iningthau khagemba ningthau gi matamda lakpa lanpha Bangal phurup khaktaga leiminarmagi wari sing Manipur gi puwari da yauduna leiri asiguma matam asidagi khara theng tharakpa matam Manipur British ki makuta English ngamaga sanipan ga maudraga mathuida mai thiraba matungda British ki lenga ki matam da tuan phurup kang khara Manipur da sanglakhiba ga loinana British na Manipur thadokraba matung Bharat tillabagi matam asidagi tuan phurup kang kayamam sanglakduna ngasidi phurup kunthraga mangamuk khunda lamdam ama oire haiba yare
ꯑꯁꯤꯒꯨꯝꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯉꯥꯛꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯦꯜꯍꯧꯃꯤ ꯏꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯃꯤꯇꯩꯁꯤꯡꯇꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯒ ꯂꯣꯏꯅꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯃꯔꯛꯇ ꯆꯤꯡꯃꯤ ꯂꯩꯉꯥꯛ ꯑꯃꯗꯤ ꯇꯝꯒꯤ ꯂꯩꯉꯥꯛ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯂꯩꯉꯥꯛꯄꯒꯤ ꯄꯣꯔꯝ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ ꯌꯥꯠꯂꯒ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯆꯦ ꯇꯥꯅꯕ ꯁꯤꯡꯆꯦꯞ ꯊꯥꯕ ꯍꯧꯈꯤꯕꯗꯒꯤ ꯉꯁꯤꯒꯤ ꯚꯥꯔꯠꯀꯤ ꯐꯤꯕꯥꯜꯗ ꯇꯤꯜꯂꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯆꯤꯡꯇꯝ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏꯅ ꯇꯥꯅꯤꯡꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡ ꯈꯔꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯏꯊꯤꯜ ꯄꯤꯔꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯔꯤꯕ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯊꯧꯔꯥꯡꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯩꯇꯩꯁꯤꯡꯅ ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯑꯄꯨꯟꯕꯒꯤ ꯋꯥꯈꯜꯗ ꯃꯇꯝ ꯆꯨꯞꯄꯒꯤ ꯃꯤꯇꯩꯁꯤꯡꯅ ꯈꯟꯕꯒꯤ ꯃꯔꯝꯗꯤ ꯂꯝꯗꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯀꯧꯗ꯭ꯔꯤꯉꯩꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯄꯨ ꯋꯥꯌꯦꯜ ꯊꯧꯗꯥ ꯂꯧꯗꯨꯅ ꯃꯤꯇꯩ ꯅꯤꯡꯊꯧꯁꯤꯡꯅ 39 AD-ꯗꯒꯤ ꯅꯤꯡꯈꯥ ꯇꯝꯅ ꯄꯥꯜꯂꯛꯈꯤꯕ ꯆꯥꯗꯥ ꯅꯧꯗꯥ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯃꯤꯇꯩ ꯃꯤꯌꯥꯝꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯜꯂꯤꯕ ꯏꯗ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅ ꯊꯝꯅꯕꯒꯤ ꯋꯥꯈꯜ ꯆꯦꯟꯕ ꯑꯣꯏꯒꯅꯤ꯫ ꯑꯃꯕꯨ ꯑꯣꯏꯔꯣ ꯃꯄꯥꯟꯒꯤ ꯑꯃꯗꯤ ꯃꯅꯨꯡꯒꯤ ꯏꯊꯤꯜ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯌꯦꯛ ꯁꯂꯥꯏ ꯂꯩꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩꯕ ꯃꯔꯝꯅ ꯅꯧꯅ ꯂꯥꯛꯄ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯣꯏꯔꯤꯕ ꯃꯔꯝꯗ ꯃꯅꯤꯄꯨꯔꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯚꯥꯔꯠꯀꯤ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯕ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯚꯥꯔꯠꯀꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯀꯥꯏꯍꯟꯗꯅ ꯚꯥꯔꯠ ꯂꯥꯟꯃꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯄ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯕ ꯄꯥꯝꯕ ꯑꯔꯥꯟꯕ ꯇꯧꯕꯒꯤ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯑꯣꯏꯕ ꯀꯨꯀꯤꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯍꯣꯠꯅꯔꯛꯄꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ ꯉꯁꯤꯒꯤ ꯄꯥꯟꯗꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯊꯝꯃꯤ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯦꯟꯕ ꯄꯥꯎ ꯈꯔꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯆꯞ ꯆꯥꯕ ꯄꯥꯎꯗꯝ ꯑꯃ ꯊꯝꯂꯒꯅꯤ ꯁꯨꯇꯤꯟ ꯀꯨꯃꯥꯔ꯫ ꯆꯍꯤ ꯑꯁꯤꯒꯤ ꯃꯦꯒꯤ ꯆꯩꯆꯠ 3ꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯊꯕꯛ ꯁꯨꯔꯒ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 3ꯇ ꯗꯤꯜꯂꯤꯗ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯎꯅꯗꯨꯅ ꯆꯞ ꯆꯥꯕ ꯄꯥꯎꯗꯝ ꯑꯃ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯇ꯭ꯔꯦꯗ ꯌꯨꯅꯤꯌꯟ ꯀꯣꯡꯒ꯭ꯔꯦꯁ ꯑꯥꯏꯇꯨꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯩꯁ꯭ꯔꯝ ꯁꯨꯇꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟꯗ ꯑꯥꯏꯇꯨꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯃꯤꯇꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯕꯥꯔꯕꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ BT ꯔꯣꯗꯇ ꯂꯩꯕ ꯏꯔꯥꯕꯣꯠ ꯚꯋꯟꯗ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄ꯭ꯔꯣꯇꯦꯁ ꯃꯤꯇꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯁꯤ ꯂꯩꯁ꯭ꯔꯝ ꯁꯨꯇꯤꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯄ꯭ꯔꯣꯇꯦꯁ ꯃꯤꯇꯤꯡ ꯑꯁꯤ ꯑꯥꯏꯇꯨꯛꯀꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯁꯤꯟꯃꯤꯁꯤꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯕꯥꯔꯕꯔꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯤꯅ ꯊꯕꯛ ꯁꯨꯐꯝ ꯈꯪꯗꯕ ꯑꯃꯗꯤ ꯆꯥꯡ ꯅꯥꯏꯅ ꯗꯨꯀꯥꯟ ꯍꯥꯡꯕ ꯉꯝꯗꯕꯒꯤ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄꯅꯦꯁꯨ ꯍꯥꯏꯔꯤ꯫ ꯇꯦꯟꯇꯛꯅ ꯑꯃꯔꯣꯝꯗꯅ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡꯆꯟꯅ ꯂꯩꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯂꯩꯅꯨꯡꯗ ꯐꯨꯝꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯐꯨꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯀꯃꯥꯟꯗꯣ ꯇꯤꯝꯅ ꯈꯨꯟꯗ꯭ꯔꯥꯛꯄꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯌꯨꯝ 60 ꯔꯣꯝ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗꯨꯗ ꯃꯣꯡꯐꯝ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ SMG ꯀꯥꯔꯕꯥꯏꯟ ꯑꯃꯒ ꯑꯍꯥꯡꯕ ꯃꯦꯒꯖꯤꯟ 3, ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 33ꯒ ꯂꯣꯏꯅꯅ ꯔꯤꯡ ꯑꯃ, ꯇ꯭ꯔꯤꯄꯣꯂꯣꯟꯁꯤꯡ ꯑꯃ, ꯏꯟꯆꯦꯁ LMG ꯃꯦꯒꯖꯤꯟ 13, ꯏꯟꯆꯦꯁ ꯔꯥꯏꯐꯜ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯀꯦꯞ 3, 7.62ꯒꯤ SLR ꯑꯦꯃꯨꯅꯤꯁꯟ ꯆꯥꯔꯖꯔ ꯀ꯭ꯂꯤꯞ 8, 9mm ꯔꯤꯚꯣꯜꯚꯔ ꯑꯦꯃꯨꯅꯤꯁꯟ 63, ꯑꯦꯃꯨꯅꯤꯁꯟ ꯀꯦꯔꯤꯌꯔ ꯕꯣꯛꯁ ꯑꯍꯥꯡꯕ 3 ꯑꯃꯗꯤ ꯑꯦꯟꯇꯤ ꯔꯥꯏꯠ ꯁꯦꯜ 3 ꯂꯣꯠꯇꯨꯅ ꯊꯝꯂꯝꯕꯁꯤꯡ ꯐꯒꯠꯄ ꯉꯝꯈꯤ꯫ ꯐꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯈꯥ ꯇꯥꯕ ꯂꯤꯒꯦꯜꯒꯤ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯈꯨꯠꯁꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫